Manipur da census pangthok tinga NRC hana pangthok na Union Home Minister taksil lamle en biren Makal amatagi census state asida pangthok tinga mamang da Manipur gi miyam na taliba demand National Citizen of Register NRC pangthok na Manipur gi hana gi Chief Minister nongthong biren Union Home Minister Amit Shah da wafam thamlamkre numit ni gi khongsata Delhi da leiruba matung ngasi Imphal da thumlaki hana gi Chief Minister en biren na phongdoki bani biren na phongdoki bada ngarang Union Home Minister Amit Shah ga unaba appointment phangduna minute kuntra rom unaba gi tanja phangki Amit Shah unabadu da mahaki maike gi tongan bahiram gi matang duwari sanabaga loina na Manipur da khwaidigi sauna thengnari issue sing gi marakta amu oiriba economic blockade amadi counter economic blockade na maram oirga miyamna nongmagi sangraba yadraba potlam sing phanglaktaba amadi masina maram oirga potchai gi mamal de galakliba sing gi matang da sukhana nainaki Amit Shah ga unaroba matung hanagi Chief Minister Biren na phongdoki bada Manipur gi hojik leiriba issue sing asigi matang da thuba matamda Union Home Minister na engsilaklagani haibegi thajaba adu su phongdoki loirena kumja 2023 gi mamang Manipur da ngasi phawwa loisindana leiriba irang asigi mamang mahaki lengak leiringai matamda demand tawduna lakhiba NRC gi matang da Amit Shah gi pukning singsinki matam adu lengak ta khangalakpagi matung ina Ministry of Home Affairs amasung Register General na State Government gi maike gi haijarakpo adu khannari haina khangalakibani haina hanagi Chief Minister Biren na phongnoki mahak nai Manipur gi miyamna census ki mayokta leiba natte adum oinamak NRC na Hanna tawbiyu haibani lamdam asida lona yadaba mongda mapal laibak tagi sangsilagliba miyamna marap werga lamdam asigi demographic ta ahong berlagliba sing asi miyamna khangi census pangthok tringai mamang de NRC pangthok na mahiroi cha kaya na khongjang sangsiliba amadi maira paibi nupi ima iben kaya na khongjang sangsili lenga ki report tung in na Manipur da unrecognized by village samapan kunga taruk lairi haidul miyam na makhoi sing adobo masak khangdok na demand taw bani haiba wafam Union Home Minister Amit Shah da khangan ki loina Amit Shah na mahaki wafam sing bomun na tap loina na positive oiba response ama Union Home Minister dagi lakani haiba gi thajaba lai haina phongdoki KCP Taibangan balusingba kedar ni fuga taruk khulai ga konana lengakta sanglakre Kanglaipa Communist Party KCP Taibangan ba group ki chairman Hubijam Dilip Elias Taibangan bana lusingba lup asi kedar ni fuga taruk khulai thadok tona mahausa gi punsi ta hansilak pada Chief Minister Imam Khemsana taram nokre khutta khulai pai tona santi purakpa yaroi state asigi issue asina maram oirga khulai pai ki basing santi gi lambi hanjin biragu lengak na sabsana mateng pangani haina Chief Minister Imam Khemsana phongdokre ngasi Home Department na sinduna Force Battalion Manipuri Rifles ke parade ground da pangthok pa homecoming ceremony amada KCP Taibangan ba group ki chairman Hubijam Dilip Elias Taibangan ba group asigi Vice Chairman General Secretary General Secretary Organization and Public Relation Finance Secretary yauna group asigi kedar ni fuga tarukna khulai ga korana Chief Minister Imam Khemsana surrender tawki homecoming ceremony aduda group asigi maike dige tonga ba nongmai kun ka payar be maru chani ka tara ka taruk amadi explosive ahum lengak to khusin naki thoram aduda mari lenena Chief Minister Imam Khemsana haiki bedanga si KCP Taibangan ba group ki chairman masaya na group asigi kedar ni fuga taruk na khulai ga loina lengak asa thajaba thamdana surrender tawba asmag yamna phaba khongthang amani me ahum tagi hauduna state asita thok libi irang asina maram oirga mioi kaya ama emotion da kulai pai khiba ayam bani khutta kulai pai ka santi purak pa yaro emotion na mara boire kulai pai khiba singna kulai surrender tawduna santi gi lambi da hanjin biragu santi lairaba matam da lamdam asit sakot purak ngam gani haina Chief Minister Imam Khemsana phongdoki ngasi gi thoram adu ka mari lena Chief Minister Imam Khemsana hai hojik miyamna census ka mari lena miyam gi asaw ihau amal lakliba miyamna NRC tawraba matung da census tauba haina demand tawriba ase lengak nasu support tawi mamang the state assembly na NRC tawna pawari plawraba su laikrabani lenga ki maike gi miyam na thamni ba wafam asi mafung phan na ba kan bamong da honari miyam na demand amma tawba matam da ban tawbagi mohta to pa makhal gi agitation amma tawbiyu banasin state asig economy sokhan batana tanam hiroi singim hai masing tambada sauna sing na ba amu oiri haina Chief Minister na phongdoki ngasi gi homecoming ceremony adu da Deputy Chief Minister Khuraijam Loken BJP gi MLA Singh Security Advisor Kuldip Singh Manipuri DGP Mukesh Singh Civil amadi police ke makok thongba official Singh BSF amadi CRPF ke makok thongba official Singh yauna mioi ke ana saruk yaki JFD ke general strike handokna balengak na appeal tarakle NRC hana tawraga census kona tawba haibasi Manipuri miyam gi apam batana tana lengak asigi su apam bani hayeng mu state lengak asigi akan naba tim ama semduna Delhi da satuna lamdam asigi miyam gi apam badu thabuk to onthok hanaba center lengak to taksin basat lagani hain state lengak ki wangang loi ama su oiriba MLA Dr Sapam Ranjan ama sung hanagi minister thoksom Radhya Sam na haikre ngasi DIPR gi conference on the pangto ki popong mis ki unaba amada
Dr. Sapam Ranjan hai NRC tawduna mitop miansa sing khandok laba matung census tawiyu haibasi lengak asina center lengak tatak na duna lagli haujik su tak na balep 3 lengak haibasi matang lakpani ahanbu oina state assembly kumja 2022 gi August mangada amato oina warep lagduna center lengak tatak sinki matung tarak pada kumja 2024 gi March amada amuk hanna assembly na warep lagduna hena sesin handuna center lengak te NRC Hana na taubina bataksin ki madugi sumatak ta Manipuri lenga ki commissioner home se 2023 ki January taraga tarukta si iduna khangan ki magna hai hojik Manipuri governor oiriba Ajay Kumar Balana union secretary oiringai matam 2023 ki February tarukta amuk anna se thaba matam 2024 ki June taraga ni thuida paukhum halaki bani maram aduna state governor su oiriba Ajay Kumar Balana hiramasi ki matang da fazana wakal Tabu misak ama oibana miyam gi apamba matung ina thabuk to ontorakani haibigi thajaba lai haujik miyamna bangi khongjang sangsin liba asina taba democratic oiba khongjang sangsin biu banna mahiroi sing amadi nongmagi su nomlagi hingliba sing da awaba saitheng piri amadi state asigi senmit lon chawkhut khongthang da maning hallagani haiki paugi mifam adu da MLA P Brojen TS Santi TS Shyam Kumar T Robin Ro S Premchandra S Kunjakeswar Saruk yari haiki ZFD gi general strike na sauna akaiba pire Mitop na kuling balamdam amu erak pa yabagi akibadai kanana Manipur NRC update tawraba matung ni census tawgadabani haibigi demand taladuna lenga ki pirep khangan dabagi mayokta campaign for just and delimitation JFD ki pungni fugun nipan ki general strike haukre sing amasung tampak ki lup kaya na saugatuna Manipuri pumbada kauriba general strike asina maram oiraga lamdam asigi miyam ki punsida sauna akaiba pire laloniti ki wafam yauna mahilwisang sing amadi private establishment pumba thonglo nari tangai fadaba lining laison anayek mai ising media yang no tangai fadaba sing natana mahusa gummi punba amadi lambi gari chahan khidre lenga ki office sing dasu staff lak na bagi sang hanthari ayuki matamda lanai Meeoi sing na kaithel ka narakpa yauna mafam kaya da gari thauduna chatna bagi mami khardi taki adu pung taragi matung te lambi itak taki maru oine lamdam asigi sanmitlon gi asobu mafam oiriba khoirambal ima kaithen pauna kaithel thangal kaithen thonglo nari ayu angan bada khoirambal ima kaithen da pod yelam basing general strike saugotpa ima ibel sing tholak tuna tan khai ki amaram da imphal mayul lagi haidoki ba mafam sing da sumyam na ahing da hauduna lambi da tayar mai thabu uwa thamjinduna NRC update taunaba taliba JFD gi khongjing sagot ki loirena tampaki district oiriba Thawbal kaksing amadi Bisnupur gi mafam kaya da su general strike ki mami tari district sing asida miyam na lambi da tholak tuna sat awok sing tingli madugi mathakta lalon itik ki tawfam khudingmak hang nakhi dabana kuntak lansibu ka pangka koiri amarom da su JFD gi general strike na mapungna pamdaba thodok thok tanaba imphal mayul gi maru ibam kaya yauna VIP amadi BVIP sing leiribam fam sing security force sing ngak sen bagi mami uri general strike manung da hojik fabu gi oina pamdaba thodok thok bagi paudi leitri haire Tengnopal district IRB gi headquarters hadaba Thorangli West Kuki Chief Association na athing batham lakli state government na Tengnopal district ki Saibom Khulra tarak mathoi suba Indian Reserve Battalion IRB gi headquarters hanaba Thorangli West Kuki Chief Association KCA Tengnopal district na athing batham kiba loina na government na headquarters hanaba tender toriba si local stakeholder singa mangjona na tanaramba leite hairi association asina region asida santi amasung tangdu laita pumpung phana hanjelektrip phabu district asida IRB gi headquarters haba yaroi haibi athing basing thamduna lakibani hairi Manipuri lenga asina district asigi miyam gi ihul khangbi dena namduna IRB gi headquarters hanaba propose tawbaga loina na tender notice thokliba si district asigi miyam bu ikai khumnadaba utpani haina KCA gi cherol asina phongdorakli loina na government na contractor sing da project asi saba hawagi tender pick rabasu Tengnopal civil society organizations singna saba hawhalloi hairiduna karigumba contractor singna project asi sanaba honabadu maduda thoklak pafafa gi daita sing masa masana pujagadabani hairi mafam asida IRB gi headquarters sagi hairibadi government na Tengnopal district asida mapung phana shanti amasung tangdurai tabale hingadabani hairi atang bagari kaya hura laga Indo Myanmar border yon bagi thabuk sa tharamba Manipuri masa ani yaunu Meeoi hum Delhi police na fare maman yamna tang ba gari sing hura laga Indo Myanmar border de yon bagi thabuk sa tharamba Manipuri masani yaunu Meeoi hum Delhi police na fare hairi Times of India na phong pawma gi matung ina farba Meeoi sing adudi Rohini dagi Amit Nagar sahi kuntra gamanga Manipur dagi atom jagat sahi nipu gamanga amadi pochangum Mukesh sahi kungani pan ni hairi Amit Nagar na khutpu asigi main coordinator ni hairi pawosin hai atang ba gari kaya hura laga Indo Myanmar border de yon bagi thabuk sa tharamba khran ba khutpu adugi network ama Delhi police na thugai kibaga loina Delhi NCR dagi Meeoi ahum adu phagat kibani khutpu asina saba electronic so season naraga hura lakpa gari sing adu advance oiraba khutlai sing season aduna vehicle security system lanthok lami hura lakpa gari sing adu masak khangdana ba atopa state sing da thadok tringai
मांगोइना असाबा रजिस्ट्रेशन सर्टिफिकेट अमदी सासिनबा हाई सिक्योरिटी रजिस्ट्रेशन प्लेट सिंग सारमखी गाड़ी सिंग अदुगी मनुंग गाड़ी खरा अमदी इंडो म्यांमार बॉर्डर लेबा अंडरग्राउंड ग्रुप सिंग दे योली हाइरी पावसिन हाई खुटपु असिन गाड़ी हुरा लगे योनबगी थबक सथरकपा असि चौरंग सही तरागा मंगा रूम सुरे हाइरी मकोइन तोंगान तोंगान स्टेट सिंग द लग्जरी व्हीकल सामगी मथकते योनख्रे दिल्ली पुलिस ने सथकिबा ऑपरेशन अदुदा हुरान किबा गाड़ी मंगा सासिनबा हाई सिक्योरिटी रजिस्ट्रेशन प्लेट सामगा मरी सासिनबा रजिस्ट्रेशन सर्टिफिकेट कुनगा मरी मोबाइल फोन खरा अमदी एक्टिवेट तौदिबा सिम कार्ड अमा फगत पंगमखी मखाताबा इन्वेस्टिगेशन सथदुना खुटपु असिगी अतै मिये सिंग फगतनबा अमदी हुरान किबा गाड़ी सिंग मसक खंगदोकनबा होनरी हाइने पुलिस की पाव असिना मखातारी Zangboi Kipgen नत्रगन KNF की मियोय अमत लंगा नागा खुलगी मिसी मिनागा मरी लेनदे कनागुमो मसागी ओइजबा थिबा कांगबु अमना KNF अमसुंग मसिगी लुसिंगबा सिंगी मिंगचथियन नबा कन्ना होनरी आरानबो वाफम कया संदक्तन ऑर्गेनाइजेशन की मिंगचथियन नबा होनरे KNF की मिंग पंसिलगलिबा असिगी राजनीति खुदोंगसाबा नत्रगन अतोप पांदम अमगी दमक्ता सत्थरकपा थौंगनी अदुबु सिरगलिबा मराल असि साखी सबो लेतबा लाना पाउथोकपा प्रोपेगेंडा की थौंग अमनी मिसम अनि सिगिबा थौदोक अदुगा कुकी सिंग यानादबा लेबसिंग सक्सिननबा होनबा यारोय थौंग असिदा कंगलुप की मरक्ता येंगथिनबा थोकनबा कनागुम्बा खरना लाना पाउथोकपनी KNF के ओइना राजनीति खुदोंगसाबा फंगनबा लंका की मिसम अनि सिगिबगी थौंग अदु लुपका ताइसिननबा होनरिबसिंगदगी सेक्शन सी राजनीति खेनबा लेरबसु कंगलुप की ओइबा मराता पफियम काहेननबा अमदी शांति लेहेंदनबा थौंग अमता सथरोइदबनी KNF तो सिरगलिबा मराल सिंग अदु थाजिलिंगाय ओइबा खुदम संगदम लेरबा मतमदा मराल सिबियु भावना दलान सगलगा मराल सिबगी थौंग लेपियु KNF की माइकैदगी लंका की थौदोक असिदा जांगपोई किपगेन नत्रगना KNF की मियोय अमता चेनबा लैते हाइरी कांगपोकपी डिस्ट्रिक्ट के मनुंग चनबा लंका नागा खुल दलांदादुना मिसम हाथ की थौदोक अदु कुकी नेशनल फ्रंट KNF की होम सेक्रेटरी जांगबोई किपगेन अमदी तुंगिनबा केदर सिंह अमतगा मरी लेनदे नागा मिसम अनि सिकिबा थौदोक मरी लेनना KNF ता ताइसिनरकलिबा अदु युमफम याउदबा थौंगनी हाइरी पंजाब की फतेहगढ़ साहिब ट्रक अमगा थोंगाइनरबा मतुंग पोचै पुबा गाड़ी अमा मथक मखा ओनबदगी मियोय अनि सिकिबगा लोइना अतोपा तरागा तरुना सोकले हाइना पुलिस ना ngasi फोंगदोखरे पुलिस ऑफिशियल अमना फोंगदोकपा मतुंग इना थौदोक अदु ngarang नुमिदांग वैरम फतेहगढ़ साहिब डिस्ट्रिक्ट की मध्यापुर खुन मनाक्ता सिरहिन जीटी रोता थोकिबनी माग नाइकी ट्रक अमगा थोंगाइनर मतुंग गाड़ी अदु मथक मखा ओनबदु मियोय अनि खुदकता सिबगा लोइना अतोपा तरागा तरुना सोकी मिसी मिना नंग लिबा मियोय सिंगदु गंगा तुरेल द इरुकना पोचै पुबा गाड़ी अदु द पंजाब की लुधियाना दगी उत्तराखंड दगी हिरागढ़ तमना सतपनी हाइना ऑफिशियल दुना फोंगदोकली।